ꯃꯥ ꯏꯔꯤꯕ ꯀꯃꯦꯟꯁꯤ ꯌꯦꯡꯉꯣ ꯑꯁꯤꯕꯨ ꯑꯩ ꯄꯥꯗꯤ ꯄꯥꯔꯣꯏꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯆꯟ ꯃꯌꯥꯝꯕꯨ ꯃꯅꯤꯡ ꯋꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯁꯤꯗ ꯂꯩꯔꯦ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕ ꯑꯃ ꯑꯁꯤꯒꯅ ꯉꯥꯍꯩ ꯊꯣꯡꯕ ꯁꯤ ꯃꯌꯥꯝꯗꯣ ꯃꯇꯨꯡ ꯆꯥꯎ ꯆꯥꯎ ꯇꯧꯅ ꯊꯣꯡꯉꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒ ꯁꯂꯥꯗ ꯑꯃ ꯂꯩꯔꯦ ꯇꯣꯃꯦꯇꯣꯒ ꯒꯥꯖꯔꯒ ꯊꯕꯤꯒ ꯑꯗꯨꯒ ꯑꯁꯤꯒ ꯇꯤꯜꯍꯧ ꯆꯤꯡꯅꯕ ꯂꯩꯔꯦ ꯑꯁꯤꯒꯅ ꯆꯅꯝꯒꯤ ꯑꯆꯥꯔ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯜ ꯊꯝꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯅꯪ ꯀꯔꯤꯗꯣ ꯍꯥꯟꯅ ꯍꯧꯅꯤ ꯉꯥꯍꯩꯁꯦ ꯌꯥꯝ ꯆꯥꯅꯤ ꯀꯩ ꯌꯥꯝ ꯆꯥꯗꯪ ꯆꯥꯕꯗꯣ ꯆꯥꯔꯣꯏꯅ ꯃꯌꯥꯝ ꯑꯁꯤꯒꯩ ꯍꯧꯊꯔꯒꯦ ꯑꯍꯥꯟꯕ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯂꯩꯇꯦ ꯑꯗꯨ ꯑꯩ ꯍꯥꯞꯆꯜꯂꯁꯤꯔ ꯑꯩꯉꯣꯟꯗ ꯄꯨꯂꯞ ꯂꯥꯝꯊꯔꯛꯇ꯭ꯔꯕꯅꯤ ꯊꯝꯃ ꯀꯩ ꯀꯥꯟꯅꯅꯤ ꯍꯩꯖꯤꯜꯂꯒꯦ ꯃꯐꯝꯗ ꯑꯗꯨꯝ ꯌꯧꯍꯟꯕꯤꯔꯒꯦ ꯑꯃꯨꯛ ꯑꯗꯣ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕꯁꯤꯅꯤ ꯍꯥꯎꯗꯣꯔꯤꯁꯦ ꯐꯖꯅ ꯊꯣꯡꯒꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯀꯜꯂꯕ ꯈꯨꯠꯁꯦꯅ ꯐꯖꯅ ꯒꯣꯔ ꯒꯣꯔ ꯈꯥꯏꯗꯅ ꯑꯗꯣ ꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ ꯍꯨꯞꯄ ꯍꯧꯔꯒꯦ ꯍꯥꯎꯋꯦ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯄꯨꯔꯥ ꯑꯣꯛ ꯃꯇꯨꯝ ꯑꯗꯨꯃꯥꯏꯅ ꯑꯁ ꯐꯖꯅ ꯍꯥꯎꯔꯦ hả Ma'am, comment anh ít ai sai tật thốn kia không? Mà gì đó comment kia không? Asibo ai pa di pa rồi kìa. Nyam dum jiang aga asibo comment sẽ tàu đấy sẽ kari kia nó. Ado mà phát tập comment đó tàu bị ra cái nó. Thế ama na. Yo, asim chứ không? Asi comment sẽ reply đi haning bani ko halla rồi kìa. Demi am adum dia ngo sumai la buka men pina bra mi ya mana tahu di thabak kari no ko mi pochai ura lu badina te da na yang ning dra ga yang bino yang ning dra de to mena thokpi ko adum ba kamen sin adu do nangi nayum da namana pa na chen na chal lai tabra
ꯑꯗꯨꯝꯕ ꯀꯃꯦꯟꯗꯣ ꯅꯪꯒꯤ ꯅꯃꯥꯗꯨꯒ ꯍꯪꯉꯨꯆꯣ ꯑꯁꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ ꯃꯤꯁꯤꯡꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯑꯩ ꯆꯅꯝ ꯑꯆꯥꯔ ꯌꯥꯎꯕꯁꯦ ꯎꯍꯧꯗꯅ ꯇꯣꯠꯁꯟꯈꯔꯦ ꯆꯥꯛꯇ ꯆꯥꯔꯛꯄ ꯃꯅꯝ ꯅꯝꯃꯛꯄꯗ ꯃꯌꯥꯝ ꯏꯂꯤꯁꯥ ꯃꯀꯣꯛ ꯑꯃꯁꯦ ꯃꯇꯨꯝ ꯑꯃ ꯂꯩꯔꯦ ꯑꯩ ꯂꯤꯁꯥꯅꯤ ꯆꯥꯏꯁꯦ ꯍꯥꯎꯋꯦ ꯁꯤ ꯍꯩꯊꯔꯒꯦ ꯑꯗꯒꯤ ꯑꯣꯛꯇ꯭ꯔꯒ ꯂꯧꯅꯕ ꯌꯥꯅꯁꯦ ꯇꯦꯡꯀꯣꯠ ꯑꯃ ꯊꯝꯃꯦ ꯂꯤꯁꯥꯁꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯀꯩꯅꯣꯗ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯥꯏ ꯄꯨꯁꯜꯂꯛꯄꯗ ꯆꯥꯝꯕꯗ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯑꯆꯝꯕꯗ ꯊꯣꯛꯑꯝꯗ꯭ꯔꯦ ꯍꯥꯎꯔꯝꯃꯦ ꯑꯩꯗꯤ ꯍꯥꯎꯔꯣꯏꯗ ꯃꯥꯟꯅꯦꯅ ꯈꯜꯂꯨꯔꯦ ꯍꯥꯎꯔꯝꯃꯤ ꯃꯌꯥꯝ ꯏꯂꯤꯁꯥꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯆꯥꯍꯣꯛꯑꯒꯦ ꯍꯣꯏ ꯂꯤꯁꯥꯗꯁꯨ ꯑꯆꯝꯕ ꯂꯩꯕꯅꯦꯕ ꯍꯥꯎꯔꯝꯃꯤ ꯉꯁꯤ ꯂꯤꯁꯥ ꯍꯥꯎꯋꯦ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯈꯨꯠꯇꯣ ꯀꯩꯗꯤ ꯍꯦꯡꯒꯅꯨꯀꯣ ꯐꯖꯗꯦ hào đấy bà nhá Masih miam hai là cá nó rồi mọi người sang cái gì phải hào đó hào pan vậy thì sao ra nó xin mà ngay chai vậy mà mang được hào vậy mà mang được chai để máu của rau vào thôi đi sao đó hào cho cái phần này vậy Cái làm sao hào đấy mà cục chưa xúc hào bờ ngà cha là cái gì kia đây nè mayam lisaje tenggot mahi amang pusorokpanya bo oi drama ne na o khare haw bani no namna ta khare khare na tenggot chele me o ti o khare cha di da karam bai ni fi ni haw ra di kitan to la chu dum haw e oi lisa ni man nam na dum haw
ꯌꯦꯡꯕꯗ Rồi ba. Hay rồi. Masih masih lemah lagi lekoi. Mèo sao số lỗi đấy học số học đấy rồi mèo nào có video trên ngoài video ta cái đi lại mà cha mình chân bị lắm á tôi có cái channel nó có phòng vì vậy chỉ lao xong subscribe cho video tôi có về là cần chú thầm video mèo sao số lỗi bây giờ và tăng chúng ta cái này là xí mà thằng cái next video đó muốn phần này là xí mèo bye bye Bye.